ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯁꯖꯤꯗ ꯅꯕꯋꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯔꯤꯈꯛꯀꯤ ꯋꯥꯔꯤ ꯁꯝꯂꯞꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯍꯤꯖ꯭ꯔꯤ ꯃꯧꯗ꯭ꯔꯥꯒ ꯃꯥꯊꯣꯏꯗ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯕ ꯀꯥꯁꯤꯡ ꯑꯗꯨ ꯁꯤꯗꯣꯛꯂꯒ ꯃꯁꯖꯤꯗꯇ ꯄꯨꯟꯅꯅꯕ ꯁꯦꯝ ꯁꯥꯕꯒꯤꯗꯃꯛ ꯈꯂꯤꯐꯥ ꯎꯃꯔ ꯏꯕ꯭ꯅ ꯑꯕꯗꯨꯜ ꯑꯖꯤꯖꯅ ꯃꯨꯁꯜꯃꯥꯟ ꯈꯔꯒ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯈꯔꯒ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯅ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤ꯫ ꯂꯩꯍꯧꯔꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯑꯩ ꯃꯨꯁꯜꯃꯥꯟꯒꯤ ꯅꯕꯤꯒꯤ ꯀꯕꯔꯗ ꯄꯦꯁꯥꯕ ꯇꯧꯁꯤꯟꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯇꯧꯍꯩꯗꯦ, ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯗꯗꯨꯅ ꯔꯧꯖꯥ ꯁꯔꯤꯐ ꯂꯣꯝꯗ ꯆꯪꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯂꯒ ꯑꯋꯥꯡꯕꯗꯒꯤ ꯃꯀꯣꯛꯅ ꯌꯨꯡꯅ ꯊꯥꯗꯔꯛꯄꯒꯨꯝ ꯃꯀꯣꯛꯅ ꯌꯨꯡꯅ ꯇꯥꯔꯛꯇꯨꯅ ꯃꯊꯣꯞ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯃꯗꯨ ꯎꯕꯗ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯀꯌꯥꯃꯔꯨꯝ ꯏꯃꯥꯟ ꯄꯨꯔꯛꯈꯤ꯫ ꯑꯅꯤꯁꯨꯕꯗ ꯍꯤꯖ꯭ꯔꯤ 143ꯇꯒꯤ 510 ꯐꯥꯎꯕ ꯃꯗꯤꯅꯥ ꯁꯔꯤꯐ ꯑꯁꯤ ꯃꯤꯁꯔꯒꯤ ꯍꯨꯀꯨꯝ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯁꯔꯒꯤ ꯅꯤꯡꯊꯧꯅ ꯔꯧꯖꯥ ꯁꯔꯤꯐꯇ ꯖꯤꯌꯥꯔꯠ ꯇꯧꯕ ꯃꯤꯌꯥꯝ ꯂꯥꯛꯄ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯤꯁꯔꯗ ꯑꯣꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯍꯟꯅꯤꯡꯕꯒꯤ ꯑꯆꯧꯕ ꯋꯥꯈꯜ ꯑꯃ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯃꯁꯨꯡ ꯌꯥꯇꯥꯃꯤꯟꯅꯔꯤꯕ ꯁꯍꯥꯕꯤ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯊꯣꯏꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯤꯁꯔꯗ ꯄꯨꯔꯛꯂꯕꯗꯤ ꯃꯗꯤꯅꯥꯒꯤ ꯃꯍꯨꯠꯇ ꯃꯤꯁꯔꯗ ꯃꯤꯌꯥꯝ ꯂꯥꯛꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡꯂꯕ ꯃꯖꯥꯔ ꯑꯃ ꯁꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯊꯣꯏꯕ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯨ ꯀꯔꯝꯅ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯑꯕꯨꯜ ꯐꯨꯇꯨꯍ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯗꯤꯅꯥꯗ ꯊꯥꯔꯝꯃꯤ꯫ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ, ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯄꯣꯂꯤꯁꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯃꯍꯥꯛꯅ ꯈꯪꯗꯣꯛꯈꯤꯗꯨꯅ ꯂꯣꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯔꯒꯤ ꯅꯤꯡꯊꯧꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯍꯤꯖ꯭ꯔꯤ 583ꯗ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯅ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯑꯊꯣꯏꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯧꯖꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯨꯅꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛꯇ ꯄꯥꯜꯂꯝꯕ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯁꯨꯜꯇꯥꯟ ꯅꯨꯔꯨꯗꯤꯟ ꯖꯪꯒꯤꯒꯤ ꯃꯃꯪꯗ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯂꯥꯛꯂꯒ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯊꯤꯟꯗꯨꯅ ꯇꯥꯛꯂꯒ ꯁꯨꯜꯇꯥꯟ, ꯅꯪꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯊꯪꯅ ꯑꯍꯨꯝꯂꯛ ꯎꯍꯜꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯤꯡꯒ ꯈꯟꯅꯔꯒ ꯃꯗꯤꯅꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯨꯜꯇꯥꯟꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 10 ꯈꯨꯗꯣꯜꯄꯣꯠ ꯀꯌꯥꯃꯔꯨꯝ ꯄꯨꯔꯒ ꯃꯗꯤꯅꯥꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ 13ꯅꯤꯗ ꯃꯗꯤꯅꯥ ꯊꯨꯡꯈꯤꯔꯝꯃꯤ꯫ ꯃꯪꯗ ꯇꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯁꯛ ꯈꯪꯅꯅꯕ ꯅꯤꯡꯊꯧꯅ ꯃꯗꯤꯅꯥꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥ ꯂꯥꯛꯂꯒ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯈꯨꯗꯣꯜꯄꯣꯠ ꯑꯁꯤ ꯂꯧꯔꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯛꯂꯒ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝꯗ ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤꯕ ꯍꯪꯕꯗ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯐꯔꯤꯁꯇꯥꯒꯨꯝꯕ ꯑꯜꯂꯥꯍꯋꯥꯂꯥ ꯑꯅꯤꯈꯛꯇꯤ ꯃꯁꯖꯤꯗꯀꯤ ꯃꯄꯥꯟꯗ ꯈꯥꯔꯣꯝ ꯊꯪꯕ ꯃꯐꯝ ꯑꯃꯗ ꯂꯩ꯫ ꯃꯈꯣꯏꯗꯤ ꯃꯤꯒꯤ ꯈꯨꯗꯣꯜ ꯂꯧꯗꯦ, ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯤꯊꯣꯛꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯧꯍꯜꯂꯨꯔꯒ ꯌꯦꯡꯕꯗ ꯃꯪꯗ ꯇꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯗ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ, ꯃꯁꯤꯗ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯩꯈꯣꯏ ꯁꯥꯝ ꯂꯩꯕꯥꯛꯇꯒꯤꯅꯤ, ꯍꯖ ꯇꯧꯕ ꯂꯥꯛꯄꯅꯤ, ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯅ ꯂꯩꯔꯒ ꯇꯠꯇꯅ ꯖꯤꯌꯥꯔꯠ ꯇꯧꯕ ꯐꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯥꯆꯤꯟ ꯑꯃꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯐꯛ ꯑꯗꯨ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗ ꯃꯤ ꯆꯪꯕ ꯌꯥꯕ ꯃꯈꯨꯜ ꯑꯃ ꯔꯧꯖꯥ ꯁꯔꯤꯐ ꯂꯣꯝꯗ ꯍꯨꯠꯇꯨꯅ ꯆꯪꯈꯤꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯈꯤꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯤꯛꯄꯗ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯗ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯨꯝꯅ ꯍꯥꯏꯔꯣ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ꯫ ꯃꯃꯩꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯤꯆꯩꯒꯤ ꯁꯦꯕꯥ ꯐꯖꯅ ꯐꯪꯂꯕ ꯃꯇꯨꯡꯗꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯏ, ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ,
हज चटप सादुन हाजी सिंह लांगमिन्नबनी अखोइगे निंगथौना मना मथम याम चावना पीरगा हुजुर सल्लल्लाहु अलैहि वसल्लम गी हक्सांग अथोइबदु अंगंब शक्ति तौदुना पुरकनबा अखोइबु थारकपनि मफम असिदा अखोइ थबक असि पांगथोकप ngamnaba एबादत तौब सादुना मफम असिदा लैबनी अहिंगना लेबाक तौरगा खावदा हाबलगा चाइथोकी हौखिबा अहिंग असिदा हुजुर सल्लल्लाहु अलैहि वसल्लम गी कवर मनाग यौसिनबा ngamki अदुबु खुदक्ता अकनब नोंगलै नोक्सित अमा अखाक अरावगा लोइना लाकपदगी किमन खिदुना थबक मखा चथबा ngamkidre अल्लाह के हुकुम हाइरिबा अहिंग असिगे नोवालपदा निंगथौसु मदीनादा थुंगलखिबनी वहंग पाखुम लोयरब मतुंगदा निंगथौना मखोय अनिबु रौजा शरीफ की ममांगदा मंगक ककलगा हादहनख्रे मतुंग असुगुंबा सुरुंग हुटपगी थबक असि अमुक हन्ना तौबा ngamदनबा रौजा शरीफ की अकोयबदा यामना लूना अमसुंग लाउना तौथोकलगा मिसी सौदोकलगा लैमाई फावबा मानना हैजिनख्रे मरी सुबदा साम लैबाक्तगी मियोय खरा लाकलगा मदीनागी हकीमदा ममल यामलबा खुदोल पट क्यामरम पीरगा हुजुर सल्लल्लाहु अलैहि वसल्लम गा यतामिन्नरिबा सहाबी अनीबु कबरदगी लौथोकनबा खन्नरम हाकिम मसासो हानदगी मसिगी वाखल लैरंबगा लोइना हाकिमना मखोयदा अयाबा पीरे मतम मदुदा महांगना थोंगसंगबा नुपादु कौरगा ngasi ahing esa namas matungda mi khara lakani मखोय अदु थोंग हांगदोगलगा चंगहलु लोइना मखोयना तौबा खुदिंगदा नहाक वा nganggano hain haram हाइबगम अहिंग अदुदा मी निफुरोम लेबाक तौनबा मखल मखागी खुलाई क्या मरुमगा लोइना थोंग हांगहलगा चंगलक्लै अदुगा रौजा शरीफ लोमदा चुमना चंगसिनख्रि मदुबदा थोंगसंगबा अदुदि मची अमदा फमलगा कपतुना लैरे मखोय हौजिक रौजागी मनागी यौगदौरे खंगहौदना मखोयगी मपागी लेबाक अदु लाउना चेखाइरदुना खंगनम नमथखिबदगी मखोय लोइना लेबाक मनुंगदा तासिनखिदुना मखोय लोइना लेबाकना फुमजिनख्रि हाकिमना मखोय सिंग अदु थोरपा ngaidुना लैरमै अदुबु थोंगमलक्त्रबदा हाकिमना थोंग संगबदा मखोयगी मतांगदा हंगबदा थोखिबा थोदोक अदु लोइना लिरम अहानबददी हाकिम थाजरमदि अदुबु मफम अदु चंगलगा यंगबदा थाजरदुना मसि कनादसु हाइदोकनु हाइरम नुंगसिरब चिलिनाउसिंग अखोयना हिंगलिबा फावबा अल्लाह अमसुंग महाकि नुंगसिबा रसूल सल्लल्लाहु अलैहि वसल्लम गी अपामबदा पुंसी से लेनबा कन्न होनमिनसी